Lo ma'am, ngasi su RR Pajeni amna nungaraba film ama puduna lagle haiba film asigi mamingna Good Will Hunting film asi 1997 da release tawkiba yamna liraba romance amadi drama da based tawba movie amani film asigi panbiaba rating khara palabadi IMDb rating da 10 gi manungda 8.3 Rotten Tomatoes da 97% aduga Just Watch da su 98% phangi film asida maru oina uningliba se atai karimta natte angna bu pamlabadi atai karimta khanganu nahaki apamba lambi edu da chatlu haininglibani Film sigi hova sinda America da leiba MIT College samada ulai matamasida Professor Jerel na maaki satra sing aduda mes taktuna leirami Professor Jerel na maaki class adu loiraba matungda maaki satra sing aduda maakna sumna hairami angangsa ngasidi mapanda theliba notice board asida aina mesi question lama iduna thamamgani hariba question asibu nakhoi myanggi maraktagi kanagumbana solve tawba ngamba tarabadi nakhogi mingadu aina golden letter da soidana maki haptuna thamgani Professor Jerel na asumna so mo haira ami amangi matamda aigi satra kayana asigumba question singasi hotpa ngamduna chatkrabani makhoi singado haujikti makhoi gi field aduda top oiduna leiribani aduga ngasi aina iramgaduriba question asidi mamangi question aduga manade yamna difficulty oiba question amani aina piramgaduriba question asi nakhoi gi semester exam asina loidringa gi mamangda kanagumbana hotpa ngamba tarabadi hotuna ingonda pirakadabani asumna magi satra kaya aduda lecture singasi piramba loiraba matungda Professor Jerel adu class adu digi thokirami Thangi sinda college asimaktada cleaner oiba haibadi thabak suduna leiba Will Hunting kawa nupa amana college asigi amona kai sengtoktuna leiba du aikhoida holai Will na asum college asida amona kai singasi asum sengtoktuna lakpa matamda college asigi mapanda theliba notice board asida mesi question lama iduna leiramba du mangna thengnarami maudagi Will na question asibu sinduna mahaki mayumda puduna sakhirami Maudagi Will na yumgi baru madugi manungda sangkraba matungda baru maduda theliba mingjen aduda mahangna makarama paikhatuna mahangna ngasai silakiba question adabu solve tawrami mathangi numita Will na college asida satra mata langnadrigai matamda mahangna college asida yamna nganna laami aduga solve mama lokthokuna board asida theliba question asigi answer asi mahangna phajana ningthina irami adubu Will na exit tawriba thabak asi araiba thabak amadina lamde maramdi Professor Jerel na mahaki satra sing aduda question asi hotpa matamda matam yamna changani haiduna haikhibani adubu Will Hunting di sopnagi nomagi matam khaktani lawriba ase Will Hunting na maki thabak sing asi loraba matungda maki marup ko loinana baseball sanaduna matam lenduna leirami nomadi Will na maki marup ko loinana baseball gi match sama yengba laami Tamasna Will na nupa ama nupi magalemina baseball asibu yengduna leiba du mahangna su urami hariba nupa asisu MIT College aduda larik tamduna leiba satra moirami ayamba matamda nupa asina Will da harassment tawiba soirami asigumba mayam asi ningsinguruba matungda Will na nupa asing matakta sauningba kayamba pora ami maram asidagi Will na mahaki marupsing adugo loinana nupa asing manakta laktuna nupa asiga phunarami makhoigi sumna khanaba asida Will na nupa asida laman khumba pambadagi mahangna nupa asibudi aduki matik tamthina phurami matam asida Will gi marup asina su aki marup Will na khanariba se khamtokna yamna kan honarami tum oinama khamtokpa asi yaramde matang asida mapam asida police kya amasulami police sing asina makhoi gi khanariba sing asi khamtokna yamna kan honarami Will Hunting di maki masa asida asawa kya asina thumatuna laikibana maram orga police ta phawa khut thara ami ramastigi police sing asina Will asibu phaduna purga sakhirami somda topana kalamarom Professor Jerel aduna college ta laaba matungda angna notice board te iramba question adu solve tawduna leiramba du uba matamda mahak yamna nga ami maudigi Professor Jerel na holiba question asi chumbra lanbra haiduna check torpa matamda di question asi karimta landabida phajana yamna chumna hotuna leirami maudigi Professor Jerel na yamna harauna mahaki manakta leptuna leiba satra sing asida question asi gi answer asi nakoina solve tawbra haiduna hangami adubu maphamasta leiba satra sing aduna karigumba pakhuma mata piramde masi uba matamda Professor Jerel adudi yamna ngakjarami maram asigi Professor Jerel na mahaki mathangi class adu longnabagi damakta classroom aduda yamna haraung sanga ami maramdi mahaki satra sing asigi manungda yamna genius oiba satra khradi yaure haiduna khanjarami maudagi Professor Jerel na classroom asida phamtuna leiriba satra mayam asida asumna hairami ngarang aina notice board te iramba question adu kanana solve tawi nakoi mayam asigi maraktagi question asibu chumna holiba satra adu makut tangatuna lephalu aina mahaki maphamda yamna tangba prize ama piningi adubu classroom asida phamiba yamlaba satra sing adudi makhoi ingangangna amana amada yengna duna leirami aduga satra sing adugi maraktagi satra amatana lepkhalaktuna Professor Jerel asigi manakta su changa amde maramdi yamlaba satra sing asigi maraktagi satra amatana hairiba question adu hottabagini masi uba matamda Professor Jerel adudi yamna ngami maudigi Professor Jerel na mahaki satra sing aduda amukasu asumna hairami
Fare nakoi miyamna misa adu tao yadrabanina ngasi su aina board question ama iramgani hariba question asidi nakoi na solve tawna bahona ba matamda ngasi digina chahi ani changani anayamna maths ta hiba misak ama laktuna su hariba question asi hotnabagi damakta mangna chahi ani gi matamdi soidana maki changani senasi sense tawduna atopana kanamarom will su policing aduna phakiba adu haujikti jail digi thadorami maudigi ma college adu amuk laktuna ma ki lam sengbagi thapak adu amuk tawduna leirami anja asida board asida anauba question lama iduna leiramba si will na mu urami maudigi will na makutta chokoma pakatuna iriba question asiga answer asi mangni yamna thuna solve tawduna hoto ami anja asimaktada professor Zerel adusu ma ki office adu digi thorami hariba matam asida notice board asida upa mana karigumba ma iduna leiba si professor Zerel na su arapatigi urami anja asida professor Zerel na board asida nupa asina karigumba khara iriba si lepna bagi damakta hairami adubu will di board asida ma ki apamba adu adom iduna leirami paramasdagi professor Zerel adusu will gi mana asida changa ami professor Zerel na changpa si uba matamda will adu ma ki masak asi lotuna mafam asdagi yamna thuna chenkirami maudagi professor Zerel aduna board asigi manakta changtuna nupa asina yekchalami ba si karino haiduna munni ngoba matamdadi mahangna board asida iramba question adugi answer adu phajana iduna leiramba adu mahangna urami maudagi professor Zerel na check toruba matamdadi answer asi phajana chomduna leirami duga ma ki wakhanda asamna su khala ami question asi hotpa matamda chahi ani changani haiduna aina satra singda haikibani adubu nupa asinati matam amata changdabida question asi irai laina solve tawduna thamame asuk yamna maths saiba nupa asi kanano haiduna professor Zeren gi wakhanda khanduna lehurami masigi matungda will adu maki maruk manakta lami aduga makhoi ani punna bar da chatuna kariguma drink khara thaktuna leirami bar asigi manungdasu masak matuk phajarbi nupi ke amasu leiramba du makhoina thinarami matam asida will gi marup chaki asina nupi sing asigi manakta changduna nupi sing asina maonda ngauna bagi damakta mahakna flirt ke ama torami duga sakina nupi sing asida oitaba ke ama ngangjaduna asamna soira ami aisu mafam sida leiriba MIT college asida tammi duga ayakse larik yamna hiba nupa amasuni sumna haiba si taba matamda chaki gi manakta atopa nupa khara changa ami aduga nupa sing aduna chaki da asumna ngami chengba makin hak MIT college ta tambrane kari subject ta tamiba aduga karamba class ta tamibano maramdi nupa asina chaki hariba nupa asina oitaba ngange haiba si khangbagi damaktani audigi chakina nupa asida mahak history da honors tawduna tambani haira ami maramastiki nupa asina chaki gi mafamda nupi sing asigi mamangda history gi maramda karingma question ke ama hangjala ami angna tawriba se chakino oitaba ngangba asigi damakta chaki asibu nupi me ama sigi mamangda ikaiba pige haidun tawribani matam asida chaki di chengma maki college aduda tamdaba amadi history tamdaba misangma oibanina nupa asina hangaiba question sing asi karimta khumbanga mamde maramastiki mahak nupi sing asigi mamangda tumina leptuna leirami asumna chakina matha saduna leptuna leiringa matam asida willna chaki gi mamangda changchalaktuna chaki da hangiba question sing aduga answer sing adu willna phajana pitharami amdi will hariba nupa asidi mahangna amuktangbu pakrabadi ma kariso kaugdaba nupa ama oibagini maudigi willna su chaki da question langaiba nupa asida onsanduna mahangna oina question ke ama hangjalami maramasdagi nupa asisu will gi mamangda karimta haiba ngamdabida tumina ikaiduna leptuna leirami aduga willna nupa asida ikaiba pibagi mongda asumna sohaira ami nahangna tawriba se larik yawa khara adu chimpa pusalaga nang ahiba saribanine aidi nakhoi gumba kya asi urga nokningba kya ama fauriye akhoi singasina afaba college ta tambagi namada paisa kya ama su tingalibani bu aina ngasi khangliba hairiba mayam asidi nakhoi gi college adu tamduna hairakpa natte famasta lariba public library sig matingdagi ayakti hairakpani sigumba will gi wahi mayam asi taba matamda nupa adu mafamastigi ikaiduna chatkirami tanja asida skylar kauba nupi ma will gi manakta changtuna will da maki mobile number adu pirami igidamakta skylar haiba nupi asina will da number adu piribano haibagi maramdi will gi haithoi chingtoiba madi maki larik haibagi mong mato si uba matamda mahakpu pambagi damaktani duga skylar haiba nupi asina will da asumna hairami nangna matam sangba kanada number asida ingonda call tawrau audigi will na skylar na pirakpa mobile number adu poraktuna chakida aiba sarkiba nupa aduda mobile number adu usalamlaba matungda mahak mafamastigi chatkirami somdana professor Zerel aduna makhoi college aduda cleaner oiriba nupa adu kanano haiduna mahakna thiduna leirami duga cleaner amana asuk yamna maths hairamliba se mato kramna no haina su mahakna khanjaduna leirami sumna professor Zerel na will gi maramda asum thijalaba matungda will gi contact number du phangami dugi professor Zerel na will gi manakta direct lami matam asdadi will hariba nupa asi court ta hearing gi damak
पुथोक्तुना लेरमी इगिदमक्ता विल असिबु कोर्टा पुथोक्लमिबनो हाइबगी मरमदि मांगना ममांगे मतमदा पुलिसता खुद थारुबगी ओरमी मतमसदा विलना माक मसासी कंजनबगिदमक्ता कोर्टकी जजसिंग माइकेदा माक मसा कंजनबगी वहाई कयाम हाइरमी अदुबु कोर्ट के जज अदुना मांगना हारिबा ngangliba sing adu kadimta taramde madugi mohota court के जज अदुना असुमना हाइरामी अक्की मथक्ता ममांगे मतमदगी हुरानबगी अमदि पुलिस पु फुरुबगी चार्ज के आमा लेरिबनी मसिना कोर्ट की माइकेदगिदि नापु ngakpiba करिसुंग मरोय नाकी नारांगे मतुंगिना हौजिक नाक जेल दा लेबा ताबनी अदुबु नांगना जेल दगी बेंदा थोके हाइबा तारबदि चार्ज होइना $4 लाख असी पीगदबनी तबु विल की मफमदा करिगुम पैसा मता लेतबना मरम ओरगा विल असी जेल दा थाकिरामी नाग लेरबा मतुंगदा पुलिस स्टेशन अदुदा प्रोफेसर जेरेल अदु विल बु ननबगिदमक्ता संगामी अदुगा प्रोफेसर जेरेलना विल बु नरबा मतुंगदा मांगना विल दा सुमना हाइरामी अह्यांगना जस अदुगा वरी सानरबनी नाकु बेल दा लौथोकनबगिदमक्ता अदुगा अइना नवंदा कंडीशन अनि खक थम्मी हाइरिबा कंडीशन अनि असिबु नाहंगना याबा तारबदि अइना नाकु जेल दगी सोइदनमक्की लौथोकनी अहानबा कंडीशन असिदि नाहंगना अइगी मेस की क्लास असि यावबा असिनी तुगा अनिसुबा कंडीशन असिना नाहकु काउंसलिंग तौबा असिनी विल दि प्रोफेसर जेरेल की कंडीशन अनि असि ताबा मतमदा महंग यामना नोकनिंगमी अदुबु महक जेल दा लेबा असि पामदबना मरम ओरगा प्रोफेसर जेरेल ना हारिबा कंडीशन अनि असिदा महकसु यारमी सिगी मतुंगदा प्रोफेसर जेरेल अमदि विल मखोयनी असि मेस की क्लास के आमा तौरमी तमसिदा प्रोफेसर जेरेल असिदि विल की ब्रिलियंट ओइबा माइन असि उबा मतमदा महंग यामना ngaami मसिगी मतुंगदा प्रोफेसर जेरेल ना असिबु काउंसलिंग तौनबगिदमक्ता थेरापिस्ट अमगी मनाक्ता पुदुना लामी तमसिदा थेरापिस्ट नुपा अदुना विलदा नाक ममांगी मतमदा थेरापिस्ट क्यारक चटखरे हाइदुना हंगामी दुबु विलदी थेरापिस्ट नुपा अदुना हाइरिबा अदुगे ओना तैनबदा रिमता खुमदबिदा थेरापी नुपा अदुदा ओइना ओनसनदुना कदर फदर कयाम ओइना तौदुना लेरमी मरमदी विलना मफमस्ता लाक्ट्रिंगागी नोमा वालिंगागी मतमदा थेरापिस्ट की मरमगी लारिक अमा पाखरबनी मसिगी मतुंगदा प्रोफेसर जेरेलना विल असिबु थेरापिस्ट असिगी मनाक्ता पुबदा करिमता कानादबा सिना मरम ओरगा प्रोफेसर जेरेलना माकी थाइनिंगागी मरुप ओरंबा सिन मेगोर हाइबा नुपा अमगी मनाक्ता चतुना उनरमी माकसे हौजिना साइकोलॉजिस्ट की मरमदा लारिक ताकलिबा मिसक अमसो ओरमी प्रोफेसर जेरेल अमदी सिन मेगोर मखोइनी उनरबा मतम असिदा सिनना प्रोफेसर जेरेलदा असुमना हाइरामी एदी ओइता पातबा कानरोदबा वरीददी माइ ओसनबा पामदे मसिदा प्रोफेसर जेरेलना सिन मेगोरदा असुमना हाइरामी हक हाइरिबा नुपा मसा असिबो काउंसलिंग पीदबा सुंयामक यादबनी माकसे यामना स्पेशल ओइबा अमदी टैलेंट लेबा नुपा मसानी करिगुम्बा महंगना माकी असेंबा असुंबा लंबी अदुदा चलौदबा तारबदी माकी पुंसी असि लोइना मांग ताक्तुना लोइरगनी प्रोफेसर जेरेलगी असिगुम्बा वाइ असि तारबा मतुंगदा माकी मरुप सिन मेगोर अदुसु विल हारिबा नुपा मसा असि उनबा अदु यारामी तमसदा विल नसु महंगना ममांगदा थेरापिस्ट के आमगी लारिक पाखिबा अदुगुमना माक हौजिक उनगदरिबा सिन मेगोर हारिबा नुपा असिग मरमदा इबा लारिक के आमा पातुना माक मफमसदा लांगलिबनी मतमसदा विलना सिन मेगोरना हारिबा वा असि तादबिदा अंगनोइना सिन मेगोर हारिबा नुपा असिग मरमदा वरी के आमा लिरक्तुना महंगना फगी के आमा तौसलामी जबु सिन मेगोर हारिबा नुपा असिनदी विल हारिबा माकी पेशेंट असि अजना फाददुना वरी साननबा क्यारा खन होनजरमी मतमसदा विलना माकी पुंसिगी मरमदा करिमता खंदबिदा मफम असिदा हेतुना लेरिबा अयेकपा लाय अमदा माकी ममित असिना यंगामी अयेकपा लाय असि सिन मेगोर हारिबा नुपा असिगी मखुटमने एक्सबा लाय अमसो ओरमी विलना मफमसदा लेरिबा अयेकपा लाय अमदी मफमसदा लेरिबा लारिक खरि यंगबा मतुंगदा सिन मेगोर हारिबा नुपा असिगी पुंसिगी मरमदा वरी के आमा स्वाइरामी विलना ngangai वासिंग असि ताबा यादबा वा ngakतनी अदबु सिन मेगोरना माकी मसा असि फाददुना कंट्रोल तौदुना थममी हिंगममकिदि सिन मेगोर हारिबा नुपा असिना विल हारिबा नुपा असिबु काउंसलिंग पीनबगिदमक्ता मफमसदा लाक्लिबनी जबु विलना सिन मेगोर हारिबा नुपा असिगी मरमगी लारिक के आमा पारकिबा असिना मरम ओरगा माकपु काउंसलिंग पीगदुबा नुपा असिगी मथक्ता मांगना फगी जोगाई के आमा तौसनदुना वरी के आमा ngangchaliबनी सिगी मतुंगदा विल अमदि सिन मखोइनी असुम वरी सानरपा मतमदा विलना सिन मेगोरगी नुपीगी मरमदा वरी के आमा स्वाइरामी सिन मेगोरदी विलना माकी नुपीगी मरमदा वा के आमा हाइरकपा असिदा माक साउनिंगबा के आमा दिपोमी मतमसिदा विलना सुखंगमी मदुदी सिन मेगोर हारिबा माक काउंसलिंग पीरिबा नुपा असिगी वीकनेस पॉइंट असि माकी नुपी असिनी हाइबा असिनी तुम ओइनमक विलना सिन मेगोरगी मफमदा माकी नुपीगी मरमदा हंजन हंजन वा के आमा हाइरामी ओदगी विलना असुमना स्वाइरामी नाकी युवा नुपी अदु मफमसिदा लेत्रबो औनीने अदुगुम नुपी दुनबो कया मथोंग चागदरिबनुने नाकपु चित तौदुना अतोप नुपा अमगा चटखरबा नत्रो सिगुम्बा विलगी वाई सि ताबा मतमदा सिन मेगोर अदु हौजेक्ति माकी असाउबा अदु फाददुना लेबा अदु ngamamde उदगी सिन मेगोर अदुना यामना साउना विलगी मंग समदु पाइदुना
asumna hairami nangna karigumba aigi nupibu anthana yengbagi wa ama hek makha tana ngangpa matamda aina nangbu soidanamaki hatkadabani tanja asida Willna Sinmegorda asumna mo hairami aigi galada pairiba du thadao hojik ibani wari sanabagi matam loire sumna hairakpa asida Sinmegorna Willgi mangak samda pairamba du thadokami Willsu maki counseling gi matam adu loirabanina ma mafam astegi thokhirami Willna room asegi thokraba matungda Professor Zerel adu Sinmegor gi manakta sanga ami duga kamaina tawre kamdawre haiduna ngami matam asida Sinmegorna asumna hairami thongmarum khangdaba asiguma ngawba si unarubaduna aigi mood ase loina kaire tungdadi asiguma miyo ase aigi nakta porakano asida Professor Gerelna asumna mo hairami marup nahak adumna di khangano Willbu counseling pinabagi atopa matam amataga pibiyo asumna Professor Zerelna yamna kanna haijaba sina marum oraga Sinmegor su Professor Zerelna haiba duda yara ami maudagi Sinmegorna Professor Zerelda asumna hairami fare mathangi haptada Will asi aigi nakta poro aduga mahake makha taba counseling gi session adu amuk chatharasi sin asi sense tawduna numit asigi numidangi matamda Willna Skylar hariba nupi aduga date tawnabagi damakta thorami Makoinina date tarokpa matam asida Willna khangami madudi Skylar hariba nupi asigi family gi imung manung asi paisa yamna paiba imung ama oirami duga Skylar hariba nupi asisu Harvard University da tamba oirami numit asigi numidangi matam asimadi makoi ani harauna matam kyama lenmina duna leirami sumna makoini gi ahanba date asisu loisenkirami thangi sinda hapta amagi matungda ulami matam asida Will hariba nupa asina aki anisiba counseling adu chanabagi damakta Sinmegor hariba nupa digi manakta amukhana laami ja asida Sinmegor hariba nupa asina Will hariba nupa asibu kada wari sanadabida paktoina puthokhtuna thorami aduga makoini wari sanaba hurami tanja asida Sinmegor na Will da asumna hairami aina munna khalle madudi nahangna mamangi matamda aingonda haikiba mayam adu nahakti angang oibanina arisu khangjadabdagi haiba ngaktani madu ai karisu hojikti warogdare aisu khangi nahangna aiga onjanaduna wari sanaba pamde haiba asisu dubu nahaki nasadugi manungda yamna akiba amdi leiri haiba asi aina khangi dubu isanapa nahangna khangjangadaba wa ama kaktangdi lei adudi nahangna karigumba wa ngangbada cheksandaba tarabadi nahaki afaba punsi adu noma natraga nomadi soidanamaki mangkhigani sinasi sense tawduna mathangi sinda Will adu maki marup chaki aduga construction site amada laami with asigi numidagi matamda Willna Skylar da call toromi adubu maka wari sanaba si mak hojikti kiraami thangi numita Will adu maki ahum suba counseling pinabagi damakta Sinmegor gi manakta amuk laami antakti makhoi ani ase amana amada karimta haina dabida punga magi changasi wa amta ngang dabida tumina phamduna leinarami maram asidigi Will gi ahum suba counseling gi matam asisu loikhirami masigi matungda mathangi hapta adamuk Will adu maki mari suba counseling gi damak Sinmegor hariba nupa asig manakta laami matam asidasu mamangi matam adugumna chap manana makhoini wa ngang dabida tumina dum phamduna leinarami maram asidigi makhoini ase mafam asida loina boring chunara ami matam asida Willna khogi boring chuba si phanabagi damakta Sinmegor da jok kyama toksalami masi uba matamda Sinmegor na hojikti khangami Will hariba nupa asina mahakasu wari sanaba pame haiba asini matam asida Sinmegor na Will da mahaki girlfriend leibra haiduna hangami audigi Will nasu Sinmegor da Skylar hariba mahaki girlfriend asigi nupigi maramda hairami aduga makoi ani ihananba date amasu chatkre masitu sunatana hojikti makoi ani wari sanadare haina su hairami masi taba matamda Sinmegor na Will da asumna hairami karigidamakta wari sanadribano Will na muk Sinmegor da asumna hairami mahakti inakara khunba imungi macha masuni aduga ayakti kanasu leitraba lairaba macha amani paramasina mahakina hairabada aidi matik yamna chadraba misak amani paramasina nomadi mahangna aibu lairaba macha ne haiba se soidana maki khangakani sida Sinmegor na Will da asumna mu hairami khogi malem pitribi asida amana amadagi henba kanamta leiba nate malem pitribi asida leiba miyoi kudimak chap mane akoi singadugu marakta khara amana phaba khara amana phattaba haiba asini maru oiribidi miyoi adu nakidamakta matik charabra natraga sadribra haiba aduni sumna wari kyama liraba matungda Sinmegor na mahaki nupigi maramda wari kyama sulira ami aigi nupi oiriba mahakto aigi damaktadi yamna phaba misak amani nasu aigi nupi adubu aduke matik nuksijai karigumba aikhoini tuminaba matamda aigi nupina aigi mangda ikaidabida moi kasu thoi masiguma wari si taba matamda Will amadi Sinmegor makhoini asi mafam asida yamna haraunu nokmina duna leirami asum tawduna makhoini unabaga punba yaramdaba ado hojikti khara punba yarami aduga Willna Sinmegor ga puningamdaba ado hojikti khara puningba hurami
Sum tawdana makhoi anigi ngasigi therapy gi matam ase su loisankirami tamasida Senmegarna Willda advice oina asumna hairami ngasigi di matam loire nak chu chakro dubu nakna khali bawa khaladu lale dugi mohta nakki girlfriend Skylar gi manakta chatuna mak poina unaruso maudigi Will su mafam asigi chatkirami aduga mahaki girlfriend Skylar na tamiba college adugi maikei da lami aduga Will na Skylar da college asigi mapanda makhoi ni koiba thosi hairami masi taba matamda Skylar na Will da asumna hairami ai hojik thabak yamna chiliye thokpa yaroye engonda hojik mes ki homework ama leiribani question asi yamna lui masibu solve tawna bhanabada numit tareni fawudi changba yai dubu Will di mahaki girlfriend Skylar na harei iba matam asi ngaiba ngamlamde maramasdagi Will na Skylar da naki question adu engonda muto ulau ai yenge madudagi Skylar su mahaki question adu puthoroktuna Will da ulami Will na question adu uraba matungda second kharagi manungda answer adu yamna thuna hotokhirami aduga Will na Skylar da asumna haira ami hojikti na ki achinba thabak leitreko aina mes ke question asi so holabanina asumna hairaba matungda Skylar madi Will makhoini gi ani suba date adu townabagi damakta chatkirami makhoini gi date tawringai matam asida Skylar na Will da haki imung manugi maramda kayama hangami masida Will na Skylar da oitaba kayama ngangjanduna mahaki machin manau 12 sui haijalami Skylar na su mahaki machin manau 12 adugi maming adu hairau haiduna hairami masida Will na su Skylar da mahaki makok thothorokpa miyoi 12 gi maming satlauna haijankirami sumna hairakpa si taba matamda Skylar na khangami madudi Will na mahaki mafamda mina mangang le haiba asi maudagi Skylar na amu Will da asumna mu hairami haki nachinanau 12 gi maming adu amukka hanna hairau dubu Will hariba nupa asidi yamna genius oiba nupa ama oibanina mahangna mamangda haikiba maming adu amata soidabida chap manana amukka su hairami sum tawduna Will amadi Skylar makhoinigi ani suba date asi solution kirami industry change tawduna Will na Senmegar hariba nupa asigi manakta mahaki mathangi therapy gi session adu tongnabagi damakta laami aduga Will na Senmegar da asumna so hairami angna ahanba matamda nahaki nupi adu unaba matamda nak regret chakibra maramdi nahaki nupi na laikhidraba matungda nak hojikti nathanta naitom taduna leire isu khangi nahna nahaki nupi bu aduki matik nusi haiba maramasina nahna nahaki nupi kaina khibagi nahaki nasada awaba kyama khangbra sumna Will na mangonda question kyama hangakpa sina maram orga Senmegar na Will da mahaki nupi ga matau kramna thengnarki haiba digi wari du lira ami aina aigi nupi ihana thengnakhiba ado basketball sanaba mamada makhoi sing adu basketball yengnabagi damakta mahaki marup singa loinana ticket kaknabagi damakta line de leptuna leramba numit aduni madu yamna interesting oiba match amasu oikibani Will na muk Senmegar da asumna haira ami nak numit adugi match live show adu yenkibra aisu TV show adu da lakiba match adu yenki aduga matam adu da aina aigi marup singbu kainaki aigi nupi gi damakta madugi matungda aina nuksijariba nupi adu aigi damakta nupi oina aina loksanki matam khradi aina aigi nupi adu ga loinana yamna nungaina leiki aduga ai mapu na ba matamda aigi sada karigumba regret amata su sakide miyoi kyana aigi nupi amadi aigi maramda ngangna nimba kya ngangjaba tarbasu zahi kharagi matungdadi aina aigi nupi bo adugi matik nungsiraki aduga aigi nupi aduna nupi mayam asitaki khwaidigi phajai haina so aina khanki maramasina nangna su Skylar dagi lapthokna bahonariba adu tawgano sinasi sense tawduna mathangi sinda Will na mahaki girlfriend Skylar haiba nupi asibu mahaki marup singi manakta puroktuna mahaki nuksinaba nupi ni haiduna masakta ami Skylar na su Will gi marup sing asi thengnaba matamda mahakna loinaba nungaiba adu oirami asum tawduna Will amadi Skylar makhoi ani na mafam asida matam lenduna lerami somda topana kalamaromdana Professor Jerel na Senmegar gi manakta laktuna asumna hangami nangna Will bu counseling piriba adu hojik mahaki progress asina kada yore masida Senmegar na asumna haira ami na karisuwa gano Will do wa phawu ngango haiba yaramdabani hojikti mahak wari sanaba khara yarae maramasina ayhakna mahakpu gyan phajana tahana bahonaba matamda matam kharagadi changkhigani Professor Jerel na mo asumna haira ami aina mahaki damakta khwaidigi chawba thaba ama yamna kana thiribani Will di yamna intelligent leiba angang ama oibanina mahakna interview dubu yamna irai laina mai pakhani maru oiribadi mahaki maintain problem asibu nahaki mafamda chattuna yamna thuna cure oirakpa asini aduga yamna maru oiba amadi match ki lambi asidadi mahakpu namthabinaba kanamta leitrabani asitaba matamda Senmegar na Professor Jerel da asumna hairami maru nahakchibu Will gi babana ne nahna karigi damak mahaki life ki damak aduk yamna khallibano nahak Will gi damakta yamna khalluno mahaki apama lambi eduda mahak chasasanu mahak siamna genius oi khangi adubu nahna siliba thaba adu mahakna pami natraga pamde khangdana nahna force tawduna
aduna makpu thabak ta tohange khanganu masida Professor Zerelna mo asumna haira ami ai adugumba karimta khangde ai maki genius oiba minded asidi manganingde aduga somdana Willna asigumba achaw thabak sing asida karigumba interest amata leiramde ramasdegi Willna mahangna chatkadruba interview du maki marup chaki do oina tharami nongmagi dumidang amadi Skylar madi Will makhoi ani ka amada punna leminarami matam asida Skylar na Willda asumna haira ami nahak aiga loinana California da chatkrasira YSC taba matamda Will adu kitang chawningami aduga mahak loinana California da chatpa du mahangna yaningamde mahangna asumna haira ami aigi punsidi mafam asida loshangani masida Skylar na mo haira ami ai khange nahakna ibu yamna nungsi haiba sisu aduga karigidamak nahak aiga loinana chatpa sida kiribano aduga nahakna ingonda asengba sing aduchu haidriba karigino ai khangi nahakna ingonda oitaba ngange haiba sisu nahakna ingonda nahaki nachinanaw 12 sui haiba matam aduda nahakna ingonda oitaba ngange haiba sisu aina khangkhrabani masitaba matamda Willna Skylar da mo asumna hairami parene hojik nahakna ingondigi pamliba se karino ai asengba sing adu hairaage ai se orphan amani aigina hairabada kanamta leite aigi imai pasu leite maramasina aidi ayamba matamda matamangan duna adom lei aibu nuksibiba sangsar sida kanamta leite aibu piklingai digi yokpi rakhiba parents aduna su aibu thina phubi rakhibani Will ge asigumba wai mem sitaba matamda Skylar adu kabla ami aduga asumna haira ami yare nangna ngangi ba mem adu lepo angna lairaba amadi inakhunba oiningba mekta oirabasu ai nangi damaktadi punsi chupagi lepkani aduga nahake awa nungaida aisu loinana chatkani masida Will ne yam sauna asumna haira ami yare nakhoi mem aigi damakta karisu khanbigano ai nakhoi digi mateng amata pamde asumna haijaba tarabasu Willna Skylar hariba nupi asibudi nungsijari matang asida Skylar ne yamna kapna Willda asumna haira ami ai nangbu thamoi sena nungsi ai nangbu thadoktuna chatpa ngamoi masida Willna Skylar da oitaba ngangjanduna ai nangbu karisu nukside ai nangbu nuksiba sajanabani YSC haramlaba matungta Will adu mafam asi thadoktuna Professor Zerel gi manakta chakhirami matang asida Skylar di room asida kaptuna lehorami Willna Professor Zerel gi manakti yauroba matungta mangna asumna hairami ai hojikti nangna taw haiba thaba adu tawrage masi haraba matungta Will adu interview gi damakta chakhirami adubu mahak thabak adu interest lainadi chakhide interview du loraba matungta Will adu chain maker gi manakta mahaki makha taba therapy gi session gi damakta lami masida senna Willda asumna hangami nahaki punsi gi damakta khwaidigi thajaba misak asi kanano masida Willna asumna hairami aigi khwaidigi thajabadi aigi marupni chain maker na mo hairami hoi chumi nahakna hariba do nahaki marup asidi nahaki nayamba nachinanaw gumbani adubu maru oiribadi nahaki marup asiga nahaka punsi chupagi oinadi leiminabadi yaroi aduga maru oiba mana nahakna hingnabagi damakta mataw karamna paisa tangadoribano ingba haiba asida nukti numit khudingi paisa changlibani masida Willna mo asumna kuma ami ai construction gi site aduda thabak phajana tawba hai maram asina ai marudagi paisa tanduna aigi chana thaknaba sing adu loina leiba ngamgani masi taba matamda chenmegorna asumna mo hairami nahaki punsi ase labor amagumna adum punsi ase lochanduna hingkhrage haibro aduna nahakide apambara nahakse mapanda thoktuna mi loina raga paisa tanba ase nahakina sa asida akibamdi yauri adubu ai nawanda masi amadi taw haina di hairoi Professor Zerelna nahakpu thabak tongnabagi damakta nawanda haiba natra ai nawanda amuk hana question amaga hange nahakna masi sengna khumu nahaki punsigi damakta nahak kari tawgani masida Willna phagi tathotuna asumna hairami ai aigi punsigi damakta hameng loiduna hingani masi taba matamda senna khangami madudi maki wasing asida Willna yamna serious oisana khande haibani modagi senna Willda asumna hairami nahak aigi office asitagi yamna thuna thokro aduga senna asumna hairami ai arembada matam mangan basi yamna pamui nahakidi aremba matam asi mayam leramba yai adubu aigidi aremba matam asi leite nahakna karigumba aina hangliba question sing asi thamoi sengna khumdraba tarbadi nahak mafam asitagi thokiba yagani asi taba matamda Willna chenmegorda onsaktuna saura ami masida chenmegorna Willda amukasu asumna hangami nahak asengba maki chumna khumau nahak nahaki punsigi damakta kari tawgani masi taba matamda hantakti Will adu tumina laikirami mahak pakhum amata piramde modigi chenmegorna yamna sauna Willda nahak mafam asitagi yamna thuna thokro haiduna tanthokirami masigi matungda Willna Skylarna mafam asi tathoktuna California da chatringagi mamangda call tawrami aduga mangonda goodbye haidna hairami matam asida Skylarna Willda aroi boina asumna hairami Will ai nahakpu thamoi sengna nuksijabani ko asumna hairakpa si taba matamda Will gi thamoi asidadi haraubudi pokcharami adubu mahak karimtadi pakhum amata piramde mathangi numita Willna mahaki marup chaki dugu unarami aduga makhoini wari sanarami masida Willna chaki da asumna hairami ai hojik karigumba thaba amata su phangde aduga aigi naktagi Skylar su thadoktuna chatkre maram asina hojikti aikhoini punna construction gi thaba asida tominaba tabani masi taba matamda chakina Willda asumna hairami
Yengu Will, Aina Nahakse, Ai Taragi Mamangdigi Unarakrabani, Karigumba Nahakna, Say Taragi Mamangdala Amdrabadi, Ai Nahakasu Unaram Dabayai, Aduga Ai Yamna Nungaitana Chuleram Bayai, Aduga Aigi Manglan Amakaksulay, Ayuk Numit Kudingi, Aina Nangina Nakta, Nakpulo Walakpamatamda, Igi Tamoidigi, Angonda, Karigumba Wahi Amabu, Tatan Asum Hiraki, Madudi, Asumna Hiraki, Nakalona Riba, Aduk Paraba Misak Adu, Punsida, Amukana Sutengna Roy, Aduk Paraba Mu, Adukidamak, Maki Punsigidamak, Nagna Karigumba Karadita View, Asumna, Tatana Igi Tamoidigi Hiraki, Somda Topana Kalamaramdana, Professor Zerelna, Saint Megorda, Asumna Hirami, Aina Wilbu Nakinak Taribadu, Aina Hibasingadu Yanavagidamaktani, Karigidamak Wilna, Tabak Adu Tau Hibaya Masitapa Matamda, Saint Megorna, Professor Gerel. Asumna Hirami, Nana Karigidama, Will Sibu, Naki Apama Lambi Tuda, Napusa Puda, Pusanaba Tauribano, Mark Hoxik, Mark Pusigidamak Kanbada Yamna Waribani, Ozi Hoximak, Mark Masase, Mark Karito Jagadobno Haiba, Dusu Mark Masa Kanzadribani, Aduga, Maruina, Marki Masada, Akiba Masuledi, Maramasina, Mue Mata Marki Manakta, Nagna Sulehening de, Adubu Professor Gereldi, Saint Megorna Hariba Wadu, Amata Taramde, Adugi Mota, Magna Sumna Hirami, Angna Wilgi Punsi Sibu, Magnaba, Gaidung the Singano, Naksem, Mighty Rabamue, and Money Hiba Sina, Kangrabamale, Nakumna, Will Haribanupa, Sisu, Lehen Badu Nana Pambra, Masida, Saint Megorna, Professor Zerelda, Asumna Mohirami, Yaksem, Mighty Bamio and Manate, Ai Isana, Masiki Punsilambi, Sida Pambatiki, Sasakivani, Masina, Igi Punsilambi, Sida, Hen and Nungaiba Supirivani, Asumna, Makwini, Warisana Dunale, Mata Masida, Will Ladusu, Makwini Manak. Sangami, Will Sangpa Sinamaram Orga, Professor Zerela Dusu, Mapamastiki Sakirami, Ojikti, Saint Megor Amadi, Will, Makuenigi, Makata, therapeutic session to Satanabagidamak Toromi, Matangasida, Saint Megorna, Will the Potoya Pilama Potorok to Olami, Turagliba picture si, Wilgi Potoni, Maki Masas the Zoo, Maki Mapana Puki Bagdaki Amasuyauri, Masida, Will na Saint Megorda, Asumna Hirami, Naksu, Ngangda, Asigumna Yamna Taptina Pubikiba, Si Ukraba, Matamasida Saint Megorna, Asumna Hirami, Aigi Babado, you Yamna Takpa Misakamani, Matamatuda, Aigi Babana, you Ngauduna Halaba Matunda, Ayamadi, Aigi Mabu, Yamna Tamtina Supubiki, Masitarba Matunda, Will Su, Maki, Tiny Agi, Pigling Agi, Wariki Amaning Sing Ami, Matangasida, Saint Megorna, Will give Mamang the Lepactuna, Asumna Hirami, Sanapa, Masipuna Masi, Nangamadi, Ayaki Ranate. Matangasida, Wilna, Saint Megorda, Wa Haike Haiduna Toromi, Adubu, Saint Megorna, Wilna Wangang Bagi Ayaba to Piramde, Aduga Saint Megorna, Asumna Hirami, Masipuna Maset, Nakinara Namata Nati Haiba Sida Nagni Yazagadabani, Asida, Wilna Yam Sauna, Saint Megorsibu into Ami, Aduga Mahak, Matwaino Atanama Pamasta Kapa Ami, Matangasida Saint Megorna, Wilda, Asumna Mohirami, Sanupa Nakidore, Masi Nakinara Nate, Masida Yamna Hena Kanzangano, Tamasida Willado, Hojikti Mahak, Punsiga Sengba Masakadu Kangami, Digi Wilna, Saint Megorgi Manakta Sanchanduna, Mark Puyamna Santa Consenjarami, Aduga Mark Makontona Kabla Ami, Duga Wilna, Mark Hanagi Hawkraba Wari Singadu, Noina Kaktokragi Haiduna Kalami, Professor Jerenna, Mark in the Makta, Tabakama Sinbiriba, Duda Mark Tauragi Haina Sukalami, Sum Tawduna, Wilgi Iroi Loiba, therapeutic session Assisum, Mapamastan Lotion Kirami, Atamasda Wilna, Saint Megorda, Asumna Hirami, Karigumba Aina, Naka Wari Sanaba Pamabadi, Aina Nakina Nakta Lakpayagadra, Masida Saint Megorna, Asumna Hirami, Hangna Aigi Nakta. Lakna Pagidamakta, Matam Punamakta, Nakidamakta di Tong Launa Hangduna Laybani, Asitaba Matamda, Wilna, Saint Megora Sibu, Yamnusina Kolam Labamatunda, Mark Mapamastegi Satkirami, Matangi Numita, Wilgi, Kumato Suba Barde Tarami, Tamasida Maki Marup Sakina, Maki Damakta, Karama, Barde Gip Pirami, Karase Ahanba Madinalamde, Adubu, Ahanbama Oitrabasu, Maki Barde Gip, Mamanabasina Pirakpa Sida, Makyam Harau Jeremy, Somdana, Professor Zerelna, Saint Megorgi Manakta Satuna, Mahana Lankre Haiduna Hajarami, Maramdi, Markse, Luzerni Haikiba, Dugi Damaktani, Som Tawtuna, Professor Zerel Amadi, Saint Megor Makueniki, Marup Obiginusina Badu, Amukan Hanjana Kirami, Matamasta Saint Megorna, Professor Zerelda, Asumna Hirami, Mahakti, Apikpa Pesa Singase, Tanba Pamdraba Male, Mahakti, Pitribi Sin Batuna Koina Bagidamakta Satkare, Somdana, Saint Megorgi Yungi Mapana Sida, Willatula Ami, Aduga, Yungi Mapanda Laiba, Jiti Tarabam Box Aduda, Wilna, Saint Megorgi Damakta, Jiti Matambirami, Aduga Willatu, Mapamasi Tatuna Satkirami, Somdana Sakisu, Wilgi Mayumda, Tabak Suba Samina Nabagidamakta, Will Siba Hogwala Ami, Sakina, Wilgi Yungi Tonga to the Tilami, Adubu, Yumasik Manuda, Kanamta Laitabana Manu Orga, Kanamta Kuma Omde.
Masi uba matamda Willgi maithong aduda momo nokjarami aduga mahakna asumna khalami madudi hojikti Will su mahaki apamba nungaigadaba punsigi lambi aduda chachakhrasanu somdana Sinmegurna mahaki letter box adudagi Will na thamamba letter adu phangami letter adu Will na asumna irami ai Professor Jerel na sinba thabak adu tawdre madugi mohta aigi girlfriend Skylar gi manakta California ado oina chatle chithi asi paruruba matungda Sinmegur adusu momo nokjarami aduga mahak mapanda thorami airiba sin asi ulaba matungda nungairaba sin asi matang aswaida losankirami